Indiabu Ning Tamnaba Hotnabada, Tribal Luchingba Singna Achouba Thoudang Loukhi, Makoibu Sakhangnaba Sarkarna Hotnari Haina Chief Minister Biren Phongdokre, Wafamasi, Ngasi National Commission for Scheduled Tribe Sinduna Manipur University Centenary Holda, Tribal Heroes in India's Freedom Struggle gi matang da pangthokpa nongmagi oiba National Dialogue ki thoram da Chief Minister na phongdokhibani thoram maduda Manipur University gi VC Professor N Lokendra, National Commission for Scheduled Tribe ki Joint Secretary Konthang Thoudang amadi atai maru oiba mioi kya su saruk yakhi Chief Minister N Biren makhata na phongdokhibada India da BJP na Luchingba lengak lakpadagi Prime Minister Narendra Modi gi liching makhada India da chawna ahong bakaya purakpa ngamle India bu ning tamna Hotnabada British ki mayokta lanthengna khiba sakhang khidraba freedom fighter kaya thigatpa leptre BJP lengak lakpadagi mamangi lengak na tawramdaba maru oiba thabak sing India lengak na lokhatona lakle India bu ning tamna Hotnabada tribal Luchingba kaya na lokhiba Thoudang kaufam thokte Manipur lengak na su tribal Luchingba sing sak khangdok na bakan na honari haiki. After Prime Minister Modi's government comes, micro level, even Manipur, Tripura, Arunachal, Assam, India the freedom struggle, the kana na kari part logi get. Tribals वगैरह amma वगैरह ठीबा हो रखुस Manipur da अखोई पुन मंगना a part of British India matamdu da British के मायोक का कोई पुन लाल होरगा Manipur की निंका थम्बा फंकी बनी भारत की निंका थम्बा फंकी बनी मधुगुम्बा अनसंग heroes मयाम दो नसीदी NCST Manipur University अदुगा कल्याण आश्रम मयाम पुल कांदा one by one ठीबा हो रहे हाई डिविजन से मसी तौर मतुंगा दा हम गवर्नमेंट हम लोग रेडी है आप लोग का जो इंटरेक्शन सेमिनार वगैरह में जो मिलता है जो नया मिला है समझ लो if you find any one new who really fought against the British imperialism for the Indian independence, Manipur government is ready to recognize them as what we did earlier to the old martyr. जो नया है उसको आपने जो नाम देगा जो ऐसा आदमी ये कुकी में ये था ये पाइटे में ये था ये कबुई में ये था ये टांगखुल में ये था उसमें ये था बोल के आप लोग ने जो recommend करेंगे after finding the facts the government is ready to honor them. Professor N Lokendra na National Commission for Scheduled Tribes si Manipur yauna tongan ba state singdin lai haibasi ayambana khangnaramde Manipur ki oina commission asina tribal mahairoi singidamak aphaba thabak kaya paikhalakani haiba wafam phongdokladuna ngasi pangthokiba National Dialogue asigi maramda wafam kaya phongdokhi. Scheduled tribes na India da laiba scheduled tribe community singsigi lairiba moigi piriba khudong sabasing moigi lairiba issue mayam sing ase land problem degina tongan socio economic problem mayam sing ase masi problem sing ase yengjinduna da sum lakone degi constitutional rights sing ase phangibra phangdebra sing mayam sing ase yengjinduna sum lakone aduna masi issue sing ase broadly sum highlight tongna na baywan awareness program na baywan aduga National Commission for Scheduled Tribes se aya manu sum magi presence layena su kya khangna daba